สิจูควักเจ้าเลยไอ้คนนี้ว้าวไอ้ประมาณก็ปักประมาณนี้นะจ๊ะอย่าชี้น้องมาเจ้าดิสิcái bula de gilak pa bhet ki ni na ra ma si bo ma na koi ma da gi khoi kya no thudei ba khoi kya no thudei ba de gi chak kya no ma na cha gri se ke ji nga ya jau ra ni se kha na nga jam lak thau je ma ukhi dei sing jom ta lai ta mi na nga sam ta lak te kudu po pha dren do na nga da tu noก็บุตรนู้นใช้เวทกี้จำปั๊มเจอบันนี้นาฮานงมองก็ที่จำลักกี้อามาชุมมองเลยนาฮานงมองจำลักกี้อามุกตัวเนี้ยเราเนี่ยโจวันนี้มารีกับปุ่นนั่นลักกี้แบบอ่ะดูฮันดักเตยงาฟ้าบกี้วิดีโอมันบูเล่าเดะงาลักเตยเนี่ยตันฮันดักตันว้าวว้าวเอามาสิเจ้าเขาเลยข้างเงี้ยไงกูกะดีโน่ข้างบนเอามาดีเจ้าเบ็ดกี้ที่นั่นบอกเบ็ดกี้มาสิจุเบ็ดกี้ยานาเนี่ยมูลักแต่ว่าตัวมาเอามาข้างนั้นนั่นลำเดียเนี่ยนั่นแหละมาเอามาข้างนั้นนั่นลำเดียวันนั้นกี้กันเอาคุยเธอได้ลิสิอันนี้ปุ่นนะน่าสายนี่งานลักเตะนะรู้ไหมเด้ออันนั้นคิดเสียไม่ตาเลยเอามานั่งกันโน้ปุโรเบ็ดกี้เชื่อมาดีให้ดีเอามาสิดีมากูมาซักกับว่าให้เตะแต่ดีเชื่อมั้งงั้นอย่าชี้น้องมาเจ้าดิอย่าชี้น้องปากไปเห็นเลยที่ไอ้ไม้ก็จะมาเนี่ยยังเนี่ยติดติ้วแล้วป่ะดูนาบัวก็ท่าวางาตัวสินี่เอามาสิเจ้าเลยดูอย่าตาด้วยเนี่ยตาด้วยจริงตาด้วยนี่มาไอ้คนเนี่ยว้าวนานสมัยเราอุมารีนี่ปุ่นน่ะจวงแบบทุ่งนี่มันจริงเนี่ยเวลานั่งเกากินในจวงมาสิไอ้ย่างยำจริงมันง่ายแต่เนี่ยย่าที่นี่ตนาข้อหมายคือคุยว่าหันนี่แบบยำเด้อคุยถุดิคิดว่ายำเด้อปุ่นน้ำดังนับสลงนี่ว้าวเสียแล้วก็ตั้งปิกบะสีนักควายเจ้าบะเสียน้ำมุขเจ้าบะได้พาเดือดสุดยอดเลยแต่เสียจริงแล้วนี่แต่เสียจะลุกจริงแล้วเสียสุดไอ้เบ็ดกี้จะเราคนเดียวคนมาสินะเก็บมาพูดเล่าไอ้นะสุดที่ว่าอุ่นบ้านนะมาเนี่ยสุดที่ว่าเด็กใครจะพริสจะทำด้วยหรอปาทิ้งก็มาสร้างก็จะเลยใครจะมาจ่ายดีเจ้าดูดิดูยาเขาจะยังไงโอ้ผมต้องไปกันไหนผมต้องไปกันที่ไหนไปเสียมาสิอันนี้ดีคราให้เจอเลยเบ็ดกี้สิผมต้องปุ่นนั่นทำมุนี่แต่ทุกคนเนี่ยจำพอดีน้ำตั้งเจียงเอาเกชัมเด็ดคดีอุ้งฟังอะไรไอ้สิ่งนั้นรวยบ่อยด้วยนี่บ้านะจ๊ะมันมานี่สิเนี่ยสิที่ปลายมาไม่เอาไปสินักขายได้เห็นเลยป่ะพอดีสินักตั้งเจ้าเราคงเนี่ยมั้งสินักตั้งหายไปตั้งเหรอไม่ใช่อีกด้วยสินักหายไปตั้งเจ้ามาเนี่ยป่ะหายไปตั้งเหรอนี่ก็มาเจ้าไม่ยอมดูน่ะหายไปตั้งเลยตั้งเจ้าเนี่ยเลยสินักตั้งเจ้าตั้งเจ้าว้าวอาชีพพรีสต์ทำแบบแม่นุ่งดิ้นไหวเดี๋ยวสมัยนั้นงาเสื้อผ้ากันนี่ก็ชีก็เชื่อมต่อทหารช่วยนะงาเชื่อมต่อเนี่ยแกนุ่งไหวเดี๋ยวสมัยนั้นหิงเลยก็เชี่ยวเดือบอะไอ้เนี่ยก็กระดับไอ้ช่างงาเชื่อมก็กระทำมินิบะแล้วมาซาก็กูต้องงำเดียวไอ้แต่เชื่อมดิ้งงำเนี่ยมาซาจะเข้ามากันเลยแค่นู้นร่างก็จะว่างปุ๊บเลยใช่ใครทำด้วยนู้นตรงนั้นด้วยอาชีพนุ่งชีพน่ะไม่มาบุกใช่ว่างกี่
ꯅꯨꯡꯁꯤ ꯑꯩꯈꯣꯏꯅ ꯄꯤꯖꯈꯤꯕ ꯆꯥꯛ ꯃꯌꯥꯝꯗꯣ ꯎꯅꯁꯅꯥ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒꯗꯣ ꯐꯥꯕ ꯉꯝꯍꯧꯗꯕꯗꯣ ꯅꯪ ꯂꯩꯔꯤꯉꯩꯗ ꯀꯥꯏꯗ ꯄꯨꯔꯤꯅꯣ ꯃꯥ ꯅꯪ ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯦꯡꯅꯤ ꯐꯤꯒꯔꯒꯁꯦ ꯃꯥꯅꯦ ꯂꯩꯁꯥꯕꯤ ꯃꯥꯟꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯅ ꯉꯥ ꯄꯨꯔ ꯆꯠꯈ꯭ꯔꯦꯅꯦ ꯁꯨꯇꯤ ꯍꯣꯏꯗ ꯍꯌꯦꯡ ꯄꯤꯕꯩꯅꯦ ꯍꯥꯏꯅ ꯍꯤꯡꯅ ꯄꯤꯕꯩꯅꯦ ꯍꯥꯏꯅ ꯐ꯭ꯔꯤꯖꯇ ꯊꯝꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯗꯤ ꯚꯦꯠꯀꯤ ꯆꯥꯗꯦ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯒ ꯑꯩꯈꯣꯏ ꯄꯥꯒꯗꯤ ꯚꯦꯠꯀꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯩꯗꯤ ꯉꯥ ꯄꯨꯅ ꯂꯣꯏ ꯄꯥꯝꯃꯤ ꯄꯥꯝꯗꯕ ꯉꯥꯃꯨꯛ ꯂꯩꯇꯦ ꯑꯗꯣ ꯁꯤ ꯉꯥꯁꯦ ꯑꯩ ꯁꯦꯝꯕ ꯃꯀꯨ ꯀꯣꯛꯄꯗꯤ ꯉꯝꯒꯅꯤ ꯀꯟꯕꯅꯦꯕ ꯁꯤꯁꯦ ꯑꯩꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯀꯥꯞꯄꯝ ꯄꯣꯟꯇꯦꯕꯀꯣ ꯉꯥꯁꯦ ꯅꯍꯥꯟꯅꯩꯅꯕꯨ ꯔꯧ ꯕꯥꯎꯒꯨꯝꯕ ꯌꯥꯝ ꯂꯛꯏꯑꯕ ꯑꯗꯣ ꯏꯁꯤꯡꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯁꯤ ꯑꯃꯇꯪꯒ ꯐꯥꯁꯦꯕ ꯍꯌꯦꯡ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯃꯣꯏ ꯃꯤ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯔꯁꯤ ꯏꯁꯤꯡ ꯂꯩꯇ꯭ꯔꯤꯉꯩꯗ ꯍꯥꯏꯅ ꯐꯥꯕꯗꯨꯒꯅꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯊꯥꯖꯗꯅ ꯂꯛꯄꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯀꯦꯃꯦꯔꯥ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯅ ꯑꯩꯁꯦ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯈꯨꯗꯨꯞꯐꯥꯎ ꯐꯥꯗ꯭ꯔꯦ ꯐꯣꯂꯤ ꯈꯛꯇꯅꯤ ꯀꯦꯃꯦꯔꯥ ꯄꯨꯊꯣꯛꯄꯗꯨꯒꯗꯤ ꯎꯔꯃꯤꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯃ ꯂꯧꯁꯜꯂꯦ ꯐꯖꯗꯤ ꯐꯖꯔꯦ ꯑꯁꯦꯡꯀꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯄꯥꯛꯄꯩ ꯆꯥꯡꯗꯤ ꯑꯁꯤꯅ ꯂꯣꯏꯔꯦ ꯑꯇꯩ ꯑꯃꯨꯛ ꯂꯛꯑꯔꯣꯏ ꯑꯇꯩ ꯃꯆꯥ ꯃꯁꯨ 4-5 ꯈꯔ ꯂꯩꯔꯝꯒꯦ ꯃꯉꯥꯏ ꯔꯧ ꯃꯆꯥ ꯂꯩꯇ꯭ꯔꯦ ꯑꯇꯩ ꯁꯤꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯃꯃꯥꯏꯒ ꯄꯥꯛꯄ ꯃꯥꯟꯅꯩꯌꯦ ꯅꯠꯇ꯭ꯔꯥ ꯇꯥꯏꯁꯟꯁꯦ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯇꯥꯏꯁꯟꯁꯦ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯁꯦ ꯑꯩꯈꯣꯏ ꯇꯥꯏꯁꯟꯁꯦ ꯉꯥ ꯍꯤꯡꯕ ꯉꯥ ꯃꯆꯥꯒ ꯂꯩꯇꯅꯅꯦ ꯑꯃꯨꯛ ꯆꯥꯗꯦ ꯃꯥꯗꯤ ꯉꯧꯗ꯭ꯔꯤꯉꯩ ꯆꯥꯗꯦ ꯑꯗꯨꯅ ꯍꯧ ꯁꯥꯟꯅꯩꯅꯤ ꯁꯦ ꯍꯧꯔꯤꯃꯦ ꯑꯩꯈꯣꯏ ꯀꯥꯂꯨꯗ ꯇꯧꯅꯨ ꯀꯥꯂꯨ ꯁꯤꯅꯦ ꯍꯧꯖꯤꯛ ꯐꯥꯔꯛꯏꯁꯦ ꯉꯁꯤꯅ ꯑꯃꯨꯛ ꯋꯥꯎ ꯁꯤꯁꯨ ꯒꯨꯂꯥꯗꯒꯤ ꯑꯌꯥ ꯌꯦꯡꯉꯦ ꯈꯥꯖꯤꯡ ꯄꯣꯛꯆꯥꯎꯕꯤ ꯑꯌꯥ ꯈꯥꯖꯤꯡ ꯄꯣꯛꯆꯥꯎꯕꯤꯁꯤꯗꯤ ꯈꯥꯖꯤꯡ ꯄꯣꯛꯆꯥꯎꯕꯤꯁꯦ ꯑꯩꯈꯣꯏ ꯄꯥꯗ ꯄꯤꯖꯔꯁꯤ ꯑꯌꯥ ꯁꯤꯗꯤ ꯂꯣꯏꯔꯦ ꯍꯥꯎꯅꯤꯌꯦ ꯁꯤꯗꯤ ꯀꯩꯅꯣ ꯅꯍꯥꯟꯅꯩꯅꯕꯨ ꯀꯩꯅꯣꯒꯨꯝꯕꯁꯨ ꯕꯥꯎꯒꯨꯝꯕ ꯃꯤꯔꯒꯥꯒꯨꯝꯕ ꯐꯥꯕꯩꯅ ꯉꯥꯗꯣ ꯎꯕꯗ ꯆꯥꯎꯔꯦ ꯈꯪꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯁꯥꯡꯅ ꯆꯠꯄꯅꯤꯅ ꯉꯁꯤꯗꯤ ꯄꯨꯔꯥ ꯁꯤꯅ ꯃꯕꯨꯛꯁꯦ ꯀꯪꯕꯁꯤꯒ ꯆꯥꯎꯕꯁꯤꯒ ꯃꯃꯥꯏ ꯄꯥꯛꯄꯁꯤꯒꯅꯦ ꯏꯆꯥꯎ ꯆꯥꯎꯈ꯭ꯔꯦ ꯁꯤꯁꯦ ꯁꯨꯇꯤ ꯑꯣꯏ ꯄꯤꯕꯩ ꯊꯝꯕꯗꯣ ꯐꯖꯅ ꯆꯥꯎꯔꯦ ꯑꯁꯤ ꯉꯥꯁꯦ ꯃꯌꯥꯝ ꯀꯌꯥꯝ ꯍꯥꯎꯏ ꯁꯤ ꯀꯩꯒꯤꯅꯣ ꯉꯥꯃꯣꯏ ꯁꯦꯡꯒꯨꯝ ꯍꯥꯏꯗ꯭ꯔꯥ ꯁꯤ ꯉꯥꯁꯦꯀꯣ ꯑꯩꯗꯤ ꯍꯥꯎꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯃꯦꯕ ꯏꯆꯝ ꯆꯝꯃꯒꯅꯦ ꯃꯔꯨꯁꯨ ꯌꯥꯎꯗꯕꯅꯤꯅꯅꯦ ꯑꯩ ꯌꯥꯝ ꯁꯤꯁꯦ ꯆꯥꯏ ꯑꯩꯈꯣꯏ ꯄꯨꯈꯤꯗ ꯍꯥꯟꯅꯗꯩꯁꯨꯅꯦ ꯉꯥꯃꯣꯏ ꯁꯦꯡꯒꯨꯝ ꯌꯥꯝꯅ ꯂꯩꯌꯦꯕ ꯑꯗꯒꯤ ꯀꯨꯇꯨꯝ ꯍꯥꯏꯕ꯭ꯔꯥ ꯑꯃꯈꯛꯇꯨꯁꯨ ꯁꯦ ꯎꯀꯥꯕꯤ ꯉꯥꯁꯦ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ ꯑꯩ ꯄꯥꯝꯖꯕ ꯑꯣꯏꯗꯦ ꯄꯨꯊꯤꯁꯨ ꯄꯥꯝꯖꯗꯦ ꯑꯁꯤ ꯄꯥꯝꯖꯩ ꯁꯤꯁꯦ ꯁꯤ ꯍꯥꯎꯅꯤꯕꯣ ꯌꯥꯝ ꯊꯥꯗꯕꯩ ꯋꯥꯅꯤꯅꯦ ꯁꯤꯅꯦ ꯍꯥꯎꯗꯣꯏꯅꯦ ꯑꯗꯨꯝ ꯐꯥꯗꯦꯅꯣ ꯈꯧꯖꯤꯛ ꯌꯥꯝ ꯐꯥꯔꯝꯃꯤ ꯅꯠꯇ꯭ꯔꯥ ꯍꯟꯗꯛꯀꯤ ꯀꯩꯅꯣꯅꯤꯁꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯒꯤ ꯚꯤꯗꯤꯑꯣ ꯉꯥ ꯐꯥꯕꯒꯤ ꯑꯃꯨꯛ ꯊꯥꯡꯒꯠꯂꯛꯇꯕꯗꯣ ꯑꯍꯥꯟꯕꯁꯨ ꯑꯔꯣꯏꯕꯁꯨ ꯅꯠꯇ꯭ꯔꯥ ꯑꯇꯩꯁꯨ ꯂꯛꯑꯔꯣꯏꯗꯃꯤꯁꯦ ꯃꯃꯥꯡꯗꯗꯤ ꯈꯔ ꯂꯛꯈꯤꯑꯕꯀꯣ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯞꯍꯧꯗꯦꯕ ꯍꯥꯏꯗꯤ ꯀꯥꯞꯅꯤꯡꯕ ꯐꯥꯎꯔꯨꯗꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯃꯨꯛꯇ ꯂꯛꯄ ꯅꯠꯇꯕꯅꯤꯅꯅꯦ ꯇꯟꯅ ꯃꯌꯥꯝꯁꯦ ꯉꯥ ꯑꯁꯤꯁꯦ ꯄꯨꯔꯥꯅꯦ ꯑꯩꯈꯣꯏ ꯐꯨꯠꯂꯒꯅꯦ ꯑꯗꯒꯤ ꯍꯥꯏꯐꯦꯠꯇꯪꯒ ꯇꯥꯎꯔꯒ ꯆꯥꯔꯗꯤ ꯍꯥꯎꯔꯣꯏꯗ꯭ꯔꯁꯦ ꯒꯨꯂꯥꯒꯤ ꯉꯥꯅꯤ ꯏꯁꯤꯡ ꯏꯆꯥꯎꯗꯩ ꯆꯪꯍꯧꯕ ꯉꯥꯅꯤꯁꯦ ꯆꯥꯎꯔꯦ ꯁꯤꯁꯨ ꯄꯥꯛ ꯆꯥꯎꯔꯦ ꯉꯥ ꯉꯧꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯁꯤ ꯑꯃꯈꯛ ꯑꯩꯅ ꯆꯥꯒꯦꯅ ꯉꯁꯥꯏ ꯈꯥꯖꯤꯡ ꯄꯣꯛꯆꯥꯎꯕꯤꯗꯣꯀꯣ ꯇꯁꯦꯡꯅ ꯁꯤꯃ ꯆꯥꯒꯦꯅ ꯂꯧꯊꯣꯔꯦ ꯍꯩ ꯀꯅꯥꯅꯣ ꯁꯤꯁꯦ ꯑꯩꯅ ꯉꯥ ꯉꯧꯔꯒ ꯖꯦꯟꯅ ꯁꯪꯉꯤꯁꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯉ ꯁꯪꯉꯤ ꯃꯤꯁꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯀꯥꯂꯨ ꯅꯠꯇ꯭ꯔꯣ ꯆꯥꯗꯣꯏꯅꯤ ꯀꯥꯂꯨꯒꯩꯒ ꯑꯁꯤꯇꯪ ꯆꯥꯏꯌꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯉꯥ ꯐꯥꯔꯛꯄꯗꯨꯒꯅꯤꯀꯣ ꯀꯦꯃꯦꯔꯥ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯂꯧꯁꯟꯈ꯭ꯔꯦ ꯉꯥꯁꯦ ꯉꯧꯊꯣꯛꯑꯒ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔ ꯑꯩꯈꯣꯏꯗꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯪꯒꯥꯝ ꯕꯣꯏ ꯊꯣꯡꯉꯦ ꯏꯅꯋꯥꯏ ꯉꯧꯔꯒ ꯁꯨꯝ ꯄꯤꯔꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯌꯥꯔꯦꯒ ꯌꯥꯝ ꯊꯥꯗꯕ ꯕ꯭ꯂꯣꯛ ꯑꯣꯏꯔꯦ ꯉꯁꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯣ ꯃꯊꯪꯗ ꯊꯦꯡꯅꯔꯁꯤ ꯑꯩ ꯆꯥꯔꯖ ꯉꯥꯛꯇꯪ ꯇꯧꯒꯦ